tumnakhibagi nongalakpada fanayam kuirabasu kanamata yahaunaramde adubu Kishordi nganta hagotlaga magi nongmagi oiba mathau kaiduna tawrammi walking halaklaga konthongdai changakpada tulsibongda laidu katlamdaba ubada isau langai hai mama nakhoibu tabro kainune tawrisibo hojik phawa hagotlamdise loina pumlabo mana ngangzabagi wani manungdagi kaishu khumlakte machinda surmapi mo hondoklaga tablap sonje walking halakpagi waga wabani cha glass amatta thakningkreda hotel dagi thaklakpa yabani aisu yumda thaurageni hekta halai amuk chatlaga thaklukhidrane aibo khanjana leiringe leina imungdagi cha puthori Kishorda kauraga baba cha Kishor sa harau mangolda kakhalaktunna lawi kadai nama hoidi hagotkhrabro baba makeup ti thoorabani hagotkrabadi khangde kaidoba yaurage ai ma kokthok saura yar kokthokluran mai thokjaraklani hayeng kaidi baba na haigedaba amana nama na yahau thenglasu ichana ngalnabadi sumangda maira amatang oirasu katluko leimana ama phau kattabadu phajade leina khazi khoktak chai adubu khumda yada dauna hoi baba nan kai rasina duk thau adum hai leina na marai turai tawraga wa thaidokhiba ngaktani mani mung changki ke tawbaga rasi iru mai thajaba loiraga thorai bema napabungi sa pi khrabra hoi ima gi so hairamwara hoi hairammo aduga ne nangsu thoklo mangol sida ima dukse katlamaga ima jai khoi punna wari saraga thoktoksi hoi ima asengbadi rasi mapuroibagi sabtradu kire yahauga khara thengdokhibaga sida amungang kadra khanna hanu thangsida pakhali dok thongmai katpa loiraga phi aseng bohongdoklure leinaga punna thokminare Kishor chado yaum amani chinglaga rasi do onsilaktuna hangli nachanu badi hagot khrabra mama rasi ki thikirum tawna khumlei hagot lamani isa singkhaisu ngarangdi mayumda handabani thengbaga aduda aisuli ona hairaba ayu ki sak saraga hanjara sanu phare aduna bema sida phamula leina chokri ama tapna paiduna changsilaklaga phamthai yam kanna su thingma natribani na cha se thakdoko imaga punna chak thongminasi Kishor su makhutna pairamba pau chedu haibe thupchin khraga nakanna thamkhre rasige leina ga da hairei mama nangsu ta ibungona sumaina summarai durai tawraga leiba yaba natte aduna oigedaba makhanasi bema nangi apamadusu ipada haiba nat nungaitrasune namaga ta thok tasin tawino kai wa phamuno makhoi baba ibe magini leina wahaiduda pamit mana chap yungi Kishorna wa makhatare nan ichana haikibadu singjamai romdagini haikiba natro nangbu yokpirei haiba nakuradudi hauji kari honari babani icham chamna hangmani koidana singna adum hayo rasi sunukmi leina da nungshine yenglaga mateng pangsilai hayo nakhoi baba na hanglise ima su khangduna leirambani matang sare leina so budi namsinduna leibagi matam natre khalei magi hainabi imon sinnaraga mibu sumbangambagi wangangdo nganglei baba aigini haibada apokpa baba ki manawnu padu nattana kanasu hanna yengbada leitre piklingi matamdadi ikhuraduna suba nomba ngamlingi pangal sondringeda aibu machada mana chagadaba sarup phauba aingonda pizaraga nushina tawbirakhibani adubo matamgi matung ina aisu inkalaklaba matamdadi ikhuradusu ahal oishilakle suba nomba ngamjaduna thabak chatre miyoibanina hingdabadi yade chadabasu yade aduna ai yumda tawba yaba thabak thirakpada aisu imana sarambe phisakhol amanba amada phi tek saraga yumpuna bohonaki laikai gi poing sanging mayamni henjilakpadagi yumpu bangamlakchaduna ikhuraso upai thirakpada lona yusunglaga yonba horaki nupana hakaya machanglakuna yumda sana yunairaga ikhuraduga punna yu thakminaki
ꯑꯩꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯪꯉꯛꯂꯗꯤ ꯐꯖꯗꯦ, ꯑꯗꯨꯇꯗꯤ ꯇꯧꯕꯤꯅꯨ, ꯑꯩꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯍꯥꯏꯔꯨꯕꯗ ꯑꯃꯨꯛ ꯐꯥꯎ ꯇꯧꯗꯕ ꯃꯑꯣꯡꯗ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯈꯤ, ꯊꯤꯅꯁꯨ ꯆꯩꯔꯒ ꯐꯨꯕꯤꯈꯤ ꯑꯩꯕꯨ꯫ ꯃꯔꯝꯁꯤꯗꯒꯤ ꯑꯩꯁꯨ ꯀꯤꯗꯨꯅ ꯃꯈꯥ ꯇꯥꯕ ꯀꯩꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯁꯤ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩ꯫ ꯍꯥꯏꯌꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯌꯨ꯫ ꯂꯩꯀꯥꯏꯗꯨꯗ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯊꯤꯀꯥꯗꯥꯔ ꯑꯃꯅ ꯑꯩꯕꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅꯕ ꯏꯈꯨꯔꯥꯗ ꯁꯦꯜ ꯂꯥꯡ ꯊꯥꯛꯇꯨꯅ ꯄꯪꯊꯍꯟꯈꯤ꯫ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯔꯛꯄꯒ ꯑꯩꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯇꯧ ꯎꯠꯂꯨꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯀꯔꯦꯝꯅꯈꯤꯕꯤ, ꯂꯣꯟꯅ ꯆꯦꯟꯈꯤꯗꯅꯕ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯐꯥꯎꯕ ꯊꯝꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯥꯔꯇꯤ ꯇꯧꯔꯒ ꯑꯀꯥꯝꯄꯦꯠ ꯉꯥꯡꯅꯔ ꯂꯩꯔꯤꯉꯩ ꯑꯩꯅ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯏꯁꯥꯒꯤ ꯏज्ꯖꯠꯅ ꯍꯦꯟꯅ ꯂꯨꯏ ꯈꯟꯈꯤꯕꯅ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯑꯐꯪꯕ ꯒꯥꯔꯤ ꯑꯃ ꯇꯣꯡꯂꯒ ꯂꯝꯊꯨꯡꯐꯝ ꯈꯪꯗ꯭ꯔꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯅꯨꯃꯤꯠꯇꯣ ꯂꯝꯇꯥꯒꯤ ꯄꯨꯔꯅꯤꯃꯥ, ꯈ꯭ꯋꯥꯏꯗꯒꯤ ꯃꯒꯨꯟ ꯂꯩꯕ ꯅꯨꯃꯤꯠ, ꯌꯥꯎꯁꯪ ꯍꯧꯕ ꯑꯣꯏꯔꯝꯕꯒꯤ ꯑꯉꯥꯡ ꯃꯆꯥ ꯀꯌꯥ ꯅꯥꯀꯊꯦꯡ ꯂꯥꯎꯔꯒ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯂꯛꯄꯗ ꯄꯨꯝꯃꯝ ꯃꯝꯂꯝꯂꯦ꯫ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯑꯊꯥꯞꯄꯗꯒꯤ ꯊꯥꯕꯜ ꯃꯈꯣꯜꯁꯨ ꯇꯥꯔꯛꯈꯤ꯫ ꯋꯥꯈꯜ ꯈꯖꯛ ꯆꯣꯛꯊꯖꯅ ꯎꯄꯥꯏꯁꯨ ꯂꯩꯔꯔꯣꯏꯗꯕꯤ ꯑꯩꯗꯤ ꯑꯔꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯍꯦꯛꯇꯗꯒꯤ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯂꯒ ꯃꯇꯦꯡ ꯅꯤꯔꯒꯦ ꯈꯟꯈꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯍꯩꯊꯔꯛꯄꯗꯒꯤ ꯐꯅꯌꯥꯝ ꯊꯦꯡꯂꯐꯥꯎ ꯂꯝꯕꯤꯗ ꯃꯤ ꯑꯃ ꯐꯥꯎꯕ ꯆꯠꯅꯔꯝꯗꯦ꯫ ꯀꯣꯟꯅ ꯊꯪꯗ ꯗꯗꯥꯍꯣꯏ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯃꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯖꯈꯤ꯫ ꯑꯗꯨꯕꯨ ꯑꯊꯦꯡꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯏꯇꯨ ꯏꯃꯥꯟ ꯏꯄꯣꯟ ꯄꯣꯟꯅ ꯂꯩꯔꯝꯕ ꯎꯔꯒ ꯀꯅꯥꯅꯕꯨ ꯑꯆꯨꯝꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯒꯅꯤ? ꯁꯦꯔꯥꯟꯅꯅ ꯎꯈꯤꯕ ꯇꯥꯔꯦ ꯈꯟꯕꯗꯒꯤ ꯗꯗꯥꯍꯣꯏꯗ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯃꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯔꯒ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯈꯜꯂꯨꯔꯕꯁꯨ ꯌꯥꯝꯅ ꯀꯤꯈꯤ꯫ ꯑꯩꯕꯨ ꯀꯔꯤ ꯇꯧꯕꯤꯔꯛꯀꯗꯒꯦ ꯈꯟꯕꯗ ꯄꯥꯈꯠꯈꯤ꯫ ꯑꯗꯨꯕꯨ ꯗꯗꯥꯍꯣꯏꯒꯤ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯎꯔꯒ ꯆꯤꯡꯅꯕ ꯐꯈꯤ꯫ ꯑꯍꯤꯡꯗꯨꯗ ꯂꯝꯃꯨꯛꯅꯔꯕ ꯑꯩꯗꯤ ꯗꯗꯥꯍꯣꯏꯒꯤ ꯃꯇꯦꯡ ꯂꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯕꯗꯒꯤ ꯏꯀꯥꯏꯒꯤ ꯄꯨꯡꯕ ꯊꯥꯗꯣꯛꯂꯒ ꯗꯗꯥꯍꯣꯏꯒꯤ ꯇꯨꯡ ꯏꯜꯂꯛꯈꯤꯕꯅꯤ꯫ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯏꯃꯥ, ꯕꯕꯥ꯫ ꯂꯩꯅꯥ ꯀꯥꯞꯁꯤꯟꯅꯔꯒ ꯀꯤꯁꯣꯔꯍꯣꯏꯒꯤ ꯄꯨꯛꯅꯤꯡ ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯔꯥꯖꯤꯁꯨ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯔꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯀꯤꯁꯣꯔꯁꯨ ꯑꯗꯨꯃꯉꯥꯏ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯥꯗꯤ ꯃꯥꯏꯊꯣꯡꯗ ꯀꯞꯂꯕꯁꯨ ꯊꯃꯣꯏꯗꯗꯤ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯊꯣꯛꯈ꯭ꯔꯒ ꯃꯍꯥꯛ ꯃꯇꯣꯝꯇ ꯅꯦꯅꯥ ꯇꯥꯅ ꯁꯣꯔ ꯂꯣꯟꯅ ꯍꯣꯟꯗꯣꯛꯏ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯏꯃꯥ ꯍꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ? ꯏꯆꯥꯗꯤ ꯅꯥꯔꯛꯇ ꯁꯥꯠꯄꯤ ꯇꯣꯝꯊꯤꯟ ꯂꯩꯅꯤ, ꯀꯔꯤꯒꯤ ꯅꯇꯨ ꯅꯃꯥꯟ ꯏꯄꯣꯟ ꯄꯣꯟꯒꯅꯤ? ꯏꯃꯥꯅꯁꯨ ꯇꯠꯇꯅ ꯍꯥꯏꯔꯒ ꯂꯥꯛꯂꯤꯕꯗꯨꯅꯤ, ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯂꯥꯟꯐꯝꯅꯤ꯫ ꯂꯥꯟꯐꯝ ꯀꯌꯥꯗ ꯃꯌꯥꯏꯗ ꯆꯪꯂꯒ ꯂꯥꯟꯊꯦꯡꯅꯕ ꯉꯝꯗꯅ ꯃꯥꯏ ꯂꯩꯔꯒ ꯆꯦꯜꯂꯕꯗꯤ ꯀꯔꯝꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯀꯅꯤ? ꯑꯈꯥꯡ ꯀꯟꯕꯤ, ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯌꯨ꯫ ꯃꯇꯝꯗꯨꯗ ꯅꯪꯕꯨ ꯂꯥꯛꯊꯣꯔꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯪꯕꯨꯁꯨ ꯊꯥꯛ ꯋꯥꯡꯅ ꯁꯣꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯊꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ ꯀꯤꯁꯣꯔ ꯁꯨꯔꯥꯖꯁꯤꯒꯤ ꯑꯥꯔꯊ ꯆꯦꯜꯂꯕ ꯋꯥꯉꯥꯡꯁꯤꯡꯗꯨꯗ ꯊꯥꯒꯠꯄ ꯑꯣꯏꯅ ꯌꯥꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ꯫ ꯏꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯕꯗꯤ ꯄꯨꯟꯁꯤ ꯂꯥꯟꯐꯝ ꯂꯥꯏꯗꯕꯅꯤ, ꯇꯔꯥꯏꯅ ꯈꯟꯗꯣꯛꯀꯅꯨ꯫ ꯃꯁꯤ ꯍꯥꯏꯗꯨꯅꯁꯨ ꯀꯤꯕ ꯌꯥꯗꯦ꯫ ꯍꯣꯠꯅꯔꯒ ꯉꯝꯒꯗꯕꯅꯤ꯫ ꯈꯨꯠꯂꯥꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯒꯤ ꯅꯇꯤꯛ ꯅꯒꯨꯟꯅ ꯂꯥꯟꯊꯦꯡꯅꯨ꯫ ꯑꯍꯜ ꯑꯣꯏꯕꯁꯤꯡꯒꯤ ꯃꯐꯝꯗ ꯊꯛꯁꯤ ꯈꯥꯁꯤ ꯕꯦꯕꯥꯔ ꯀꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯂꯤꯆꯠ ꯁꯥꯖꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯥ ꯊꯥꯕ ꯏꯆꯥ ꯏꯁꯨꯅꯁꯨ ꯀꯔꯤ ꯕꯦꯕꯥꯔ ꯎꯠꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯈꯣꯏ ꯃꯁꯥꯅ ꯈꯪꯖꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯊꯣꯏꯗꯣꯛꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯗꯕ꯭ꯔꯥ ꯈꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯨꯔꯥꯗꯨꯅ ꯏꯆꯥꯕꯨ ꯊꯤꯔꯛꯂꯕꯁꯨ ꯏꯄꯥꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒ ꯚꯥꯞ ꯇꯥꯍꯟꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯗ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯛ ꯊꯥꯖꯕ ꯃꯇꯧꯗꯨꯗ ꯂꯩꯅꯥꯗꯤ ꯃꯄꯨꯛꯅꯤꯡꯗ ꯄꯪꯍꯥꯗ ꯍꯔꯥꯎꯖꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯈꯩ ꯊꯥꯖꯕꯤꯕꯁꯤ ꯎꯕꯗ ꯑꯄꯦꯟꯕꯅꯤ꯫ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯃꯃꯥꯅ ꯍꯥꯏꯕꯗ ꯃꯆꯥ ꯑꯣꯏꯕ ꯃꯍꯥꯛꯅꯁꯨ ꯀꯩꯁꯨ ꯀꯨꯏꯅ ꯌꯦꯠꯇꯨꯅ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯃꯈꯣꯏ ꯕꯕꯥ, ꯏꯆꯥꯁꯤ ꯌꯨꯝꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯕꯒꯤ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯏꯃꯧꯃꯛꯅꯤ ꯈꯟꯈ꯭ꯔꯕꯁꯤꯗ ꯏꯇꯣꯝꯇ ꯂꯩꯍꯧꯕ ꯉꯝꯖꯔꯣꯏ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯊꯨꯕꯗ ꯏꯆꯥꯒ ꯏꯃꯧꯒꯁꯦ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯒꯦꯅ꯫
ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯌꯥꯝꯅ ꯂꯥꯟꯅ ꯎꯔꯛꯇ꯭ꯔꯤꯉꯩ ꯉꯟꯇꯥꯅ ꯍꯣꯡꯗꯣꯛꯄꯅ ꯐꯔꯦ ꯅꯆꯥꯅꯨꯄꯥꯗꯣ ꯈꯔ ꯊꯦꯝꯕ ꯍꯧꯔꯣꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯉꯔꯥꯡꯒꯤ ꯂꯤꯆꯩ ꯃꯔꯨꯗꯣ ꯃꯃꯥ ꯅꯪꯁꯨ ꯆꯥꯕ ꯌꯥꯎꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯀꯤꯁꯣꯔ ꯐꯨꯛ ꯍꯒꯣꯠꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯔꯥꯁꯤ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯂꯤꯆꯩ ꯃꯔꯨꯒꯤ ꯃꯇꯥꯡꯗꯨꯃꯗꯤ ꯄꯤꯡ ꯂꯥꯎꯏ ꯃꯄꯨꯔꯣꯏꯕꯗ ꯐꯩꯖꯩ ꯌꯦꯡꯂꯒ ꯁꯣꯜꯍꯧꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯈꯤꯇꯪ ꯍꯦꯛ ꯇꯧꯕꯒ ꯃꯃꯥ ꯑꯩꯉꯣꯟꯗ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯄꯥ ꯂꯧꯗꯅ ꯅꯤꯡꯉꯥꯏ ꯁꯛꯀ꯭ꯔꯤ ꯀꯟꯈꯩ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯆꯩ ꯁꯥꯕ ꯌꯥꯎꯅꯤꯌꯦ ꯉꯝꯖꯄꯣꯠꯇꯦꯗ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯩꯁꯦ ꯑꯩꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯊꯦꯝꯐꯝ ꯊꯣꯛꯄ ꯈꯔ ꯊꯦꯝꯅꯤ ꯃꯁꯤꯗ ꯌꯥꯔꯛꯇ꯭ꯔꯒꯅ ꯅꯝꯗꯅ ꯍꯦꯛ ꯀꯣꯛ ꯍꯣꯡꯗꯣꯛꯅ ꯂꯣꯏꯔꯦ ꯅꯨꯄꯥꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯅꯤꯒꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯑꯃꯗ ꯄꯪꯊꯍꯟꯕ ꯌꯥꯕꯁꯤꯕꯣ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯤ ꯕꯨꯠ ꯂꯩꯇ꯭ꯔꯕꯤ ꯀꯟꯅ ꯀꯦꯈꯠꯂꯛꯏ ꯑꯗꯨꯁꯨ ꯃꯤꯉꯣꯟꯗꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯒ ꯆꯤꯡꯀꯩ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯏꯃꯨꯡꯗ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯀꯟꯅ ꯂꯥꯎꯅꯔꯛꯏ ꯃꯃꯥ ꯑꯗꯨꯅ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯕꯣ ꯑꯩꯅ ꯅꯪꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨꯕꯨ ꯀꯩꯗ ꯁꯤꯖꯤꯟꯅꯗꯅ ꯂꯧꯊꯣꯛꯇꯣꯔꯤꯕꯅꯣ ꯃꯐꯝ ꯆꯥꯗꯅ ꯊꯝꯃꯝꯒꯅꯤꯀꯣ ꯊꯤꯌꯨ ꯏꯕꯦꯝꯃ ꯑꯝꯇ ꯊꯤꯌꯨ ꯃꯆꯥꯅꯨꯄꯤꯗꯨ ꯏꯁꯧ ꯂꯥꯡꯉꯛꯑꯒ ꯈꯣꯟꯖꯦꯜ ꯀꯂꯝꯅ ꯈꯨꯝꯃꯤ ꯊꯤꯔꯕꯅꯦ ꯉꯁꯥꯏꯗꯩ ꯁꯨꯐꯪ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯅꯅꯥꯎꯒ ꯏꯃꯥꯒ ꯑꯩꯈꯣꯏ ꯈꯛꯇꯅꯦ ꯅꯅꯥꯎꯅ ꯀꯃꯥꯏꯅ ꯑꯩꯒꯤ ꯃꯦꯀꯞ ꯕꯣꯛꯁꯁꯨ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯏꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯀꯥꯗ ꯀꯅꯥꯝꯇꯁꯨ ꯆꯪꯕ ꯅꯠꯇꯦ ꯏꯃꯥꯟꯅꯕꯤ ꯌꯥꯝ ꯇꯤꯟꯅꯗꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯛ ꯂꯨꯅ ꯊꯝꯖꯕ ꯃꯦꯀꯞ ꯕꯣꯛꯁꯇꯨꯕꯨ ꯂꯩꯔꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣꯕ ꯏꯃꯥꯅ ꯃꯔꯨꯞ ꯄꯩꯁꯥ ꯍꯨꯟꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯀꯥꯏꯅꯅꯦ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯈ꯭ꯔꯕꯕ ꯑꯅꯧꯕ ꯂꯩꯕꯒꯤ ꯌꯥꯝ ꯀꯟꯅꯁꯨ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕꯅꯦꯕ ꯏꯃꯥ ꯁꯦꯡꯅ ꯍꯥꯏꯖꯧꯀꯣ ꯑꯩꯗꯤ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯩꯗꯤ ꯁꯨꯛꯎ ꯎꯗ꯭ꯔꯤꯃꯤ ꯅꯪꯒꯤꯗꯣ ꯂꯩꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯔꯤ ꯅꯪꯒꯤ ꯊꯝꯐꯝ ꯃꯌꯥꯝꯗꯨꯗ ꯑꯃꯨꯛꯇꯒ ꯌꯦꯡꯉꯨ ꯂꯩꯔꯝꯒꯅꯤꯗ ꯑꯣ ꯂꯩꯇ꯭ꯔꯦ ꯂꯩꯇꯕꯒꯤꯅꯦ ꯉꯁꯥꯏꯗꯒꯤ ꯍꯪꯉꯤꯁꯦ ꯂꯩꯔꯗꯤ ꯀꯩꯁꯨ ꯍꯪꯉꯝꯃꯔꯣꯏ ꯊꯤꯕ ꯌꯥꯕ ꯀꯥꯁꯦ ꯑꯣꯠꯈꯥꯏꯔ ꯊꯤꯔꯕꯅꯦ ꯐꯪꯗ꯭ꯔꯦ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯀꯩꯒꯨꯝꯕ ꯍꯦꯛ ꯐꯪꯗ꯭ꯔꯕ ꯏꯃꯥꯅ ꯑꯅꯧꯕ ꯑꯃ ꯂꯩꯒꯗꯕꯅꯦ ꯄꯨꯂꯞ ꯁꯦꯠꯇ 5,500ꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯃꯥꯡꯕ ꯌꯥꯔꯣꯏ ꯏꯃꯥ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯁꯦꯜ ꯑꯆꯤꯟꯕꯗꯣ ꯀꯌꯥꯅꯣ ꯑꯩ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯧꯔ ꯄꯤꯔꯛꯀꯦ ꯀꯔꯤꯅꯣ ꯃꯤ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯆꯠꯄꯗ ꯍꯥꯏꯐꯦꯠ ꯀꯦꯕꯗꯒꯤ ꯍꯦꯟꯅ ꯀꯦꯖꯗꯕ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕꯤꯔꯤꯕꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯇꯥꯡꯅ ꯂꯩꯖꯕ ꯄꯣꯠꯇꯨꯕꯨ ꯑꯩꯅ ꯂꯣꯟꯅ ꯌꯣꯟꯊꯣꯛꯀꯗꯧꯔꯤꯕ ꯃꯔꯝꯁꯤꯕꯨ ꯀꯩꯅꯣꯕ ꯍꯩ ꯋꯥꯈꯜ ꯑꯃꯨꯛꯇ ꯈꯜꯂꯨ ꯏꯕꯦꯝꯃ ꯅꯪꯅꯦ ꯑꯩ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯜ ꯑꯃꯨꯛꯇ ꯐꯦꯡꯉꯨꯈꯤꯒꯦ ꯃꯆꯥꯅꯨꯄꯤꯗꯨꯅ ꯈꯪꯁꯥꯎ ꯁꯥꯎꯅ ꯌꯥꯔꯣꯏ ꯑꯝꯇ ꯑꯩꯒꯤ ꯃꯦꯀꯞ ꯕꯣꯛꯁꯇꯨꯅ ꯃꯥꯡꯈ꯭ꯔꯒ ꯏꯃꯥꯅ ꯊꯕꯛ ꯌꯥꯝ ꯐꯕꯤ ꯁꯥꯗꯅ ꯀꯣꯟꯒ ꯑꯃꯨꯛ ꯐꯦꯡꯒꯠꯂꯨꯗꯣꯔꯤꯕꯅꯤꯅꯦ ꯐꯪꯉꯀꯥꯟꯗ ꯑꯩ ꯐꯦꯡꯒꯦ ꯐꯪꯗ꯭ꯔꯐꯥꯎ ꯊꯤꯃꯤꯟꯅꯈꯤꯁꯤ ꯂꯥꯎꯅꯔꯤꯕꯗꯨ ꯌꯥꯝ ꯀꯟꯅ ꯇꯥꯗ꯭ꯔꯕꯁꯨ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯆꯤꯡꯈꯩꯒꯤ ꯏꯃꯨꯡꯗꯁꯨ ꯇꯥꯔꯝꯃꯤ ꯁꯅꯥꯍꯟꯕꯤꯅ ꯀꯌꯥꯝ ꯇꯥꯡꯕ ꯄꯣꯠ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯁꯥꯔꯀꯥꯟꯁꯤꯗ ꯑꯣꯟꯊꯣꯛꯀꯅꯁꯨ ꯈꯜꯂꯥꯎꯅꯩꯗ ꯆꯟꯕꯤꯁꯨ ꯃꯁꯥ ꯈꯖꯤꯛ ꯅꯨꯡꯉꯥꯏꯔꯛꯇꯨꯅ ꯀꯥꯡꯊꯣꯜꯗ ꯍꯤꯞꯄꯣꯏ ꯉꯥꯕꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯃꯥꯁꯨ ꯃꯥꯒꯤ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯂꯤ ꯆꯟꯕꯤ ꯅꯧꯐꯦꯠ ꯇꯧꯔꯒ ꯏꯃꯥ 5,500 ꯍꯦꯜꯂꯦ ꯍꯥꯏꯈꯤꯕꯅꯤ ꯍꯧꯖꯤꯛ ꯆꯦ ꯄ꯭ꯔꯤꯌꯥꯅ ꯏꯁꯤ ꯑꯩꯈꯣꯏꯗꯤ ꯍꯤꯟꯖꯥꯡ ꯊꯤꯟꯕ ꯆꯥꯛꯈꯨꯝꯗ ꯍꯥꯏꯐꯦꯠ ꯆꯪꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯅꯠꯇꯅ ꯀꯥꯗꯒꯗꯤ ꯆꯪꯖꯜꯂꯛꯆꯗꯦ ꯀꯃꯥꯏꯅꯕꯨ ꯃꯥꯡꯉꯤ ꯖꯥꯠꯅꯣꯅꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯤꯡꯈꯩꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯆꯟꯕꯤꯅ ꯃꯃꯣꯟ ꯅꯣꯛꯂ ꯂꯩꯔꯝꯕꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯖꯩ ꯃꯤꯠꯃꯥꯡꯗ ꯀꯤꯠ ꯐꯝꯊꯔꯛꯂꯒ ꯅꯣꯛꯃꯤ ꯂꯛꯅꯔꯛꯏ ꯑꯩꯈꯣꯏ ꯆꯟꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤꯅ ꯆꯟꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯛꯏ ꯑꯁꯦꯡꯕꯩ ꯐꯖꯕ꯭ꯔꯥ ꯇꯥꯃꯣ ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯌꯦ ꯍꯟꯗꯛꯇꯤ ꯀꯣꯂꯦꯖꯁꯨ ꯆꯠꯅꯤꯡꯉꯦ ꯊꯨꯅ ꯐꯔꯒ ꯆꯠꯀꯦꯀꯣ ꯆꯠꯇꯣꯏꯅꯤ ꯇꯥꯃꯣꯅ ꯂꯧꯕ ꯊꯤꯟꯕ ꯂꯣꯏ ꯇꯧꯔꯗꯣꯏꯅꯤ ꯑꯩꯈꯣꯏ ꯆꯟ ꯅꯨꯡꯁꯥꯗꯒ ꯆꯠꯍꯟꯕ ꯌꯥꯄꯣꯠꯇꯦ ꯆꯟꯕꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯕ ꯀꯣꯂꯦꯖ ꯑꯃꯗ 3rd ꯁꯦꯃꯤꯁꯇꯔ ꯇꯝꯂꯤ ꯍꯔꯥꯎꯖꯩ ꯃꯕꯨꯡꯒꯤ ꯋꯥꯍꯩꯗ ꯁꯅꯥꯍꯟꯕꯤꯅ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯊꯪꯅꯕ ꯏꯃꯨꯡꯗꯨꯒꯤ ꯑꯃꯨꯛ ꯂꯥꯎꯅꯕꯗꯨ ꯍꯧꯔꯛꯏ ꯄ꯭ꯔꯤꯌꯥꯅ ꯂꯩꯔꯝꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯑꯅꯧꯕ ꯑꯃ ꯂꯩꯗꯣꯔꯦꯕ ꯏꯕꯦꯝ ꯄꯤꯁꯛꯅ ꯁꯥꯎꯔꯪ ꯇꯧꯔꯛꯏ ꯅꯄꯣꯠ ꯅꯆꯩꯗꯨ ꯐꯖꯅ ꯊꯝꯒꯦꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯀꯥꯟꯗꯅ ꯂꯩꯌꯨ ꯀꯥꯏꯅ ꯉꯝꯖꯄꯣꯠꯇꯦ ꯏꯕꯦꯝꯃ ꯄꯩꯁꯥꯒ ꯁꯤꯀꯤ ꯑꯃꯐꯥꯎ ꯂꯩꯇꯦꯀꯣ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯐꯤꯁ ꯊꯤꯗꯧꯔꯤꯕꯅꯤ ꯅꯪ ꯊꯣꯛ ꯇꯧꯔꯒ ꯂꯩꯒꯦꯁꯨ ꯂꯩꯖꯧ ꯑꯩ ꯊꯤꯕꯒ ꯉꯝꯃꯔꯣꯏ ꯊꯕꯛ ꯌꯥꯝ ꯁꯤꯠꯂꯤ ꯊꯣꯛꯑꯦ ꯃꯃꯥꯗꯨꯁꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯤꯌꯥꯁꯨ ꯄ꯭ꯔꯣ ꯍꯦꯛ ꯆꯥꯕ ꯃꯈꯩ ꯃꯃꯥꯒꯤ ꯇꯨꯡ ꯏꯟꯅꯔꯒ ꯇꯥꯟꯅꯔꯛꯏ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯍꯥꯏꯁꯤ ꯐꯥꯒꯤ ꯅꯠꯇꯦꯃꯤ ꯃꯤꯒꯤ ꯁꯦꯗꯨꯜꯅ ꯕꯟ ꯂꯦꯡꯈꯩ ꯂꯩꯔꯀꯥꯟꯁꯤꯗ ꯃꯦꯀꯞ ꯕꯣꯛꯁ ꯑꯗꯨꯛ ꯆꯥꯎꯕ ꯑꯃ ꯃꯥꯡꯉꯒ ꯑꯩꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯌꯥꯝꯒꯤ ꯀꯦꯕꯤꯅꯕ ꯂꯧꯁꯤꯜꯂꯨꯕ ꯑꯣꯔꯗꯔ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏ ꯇꯧꯊꯣꯛꯑꯗꯤ ꯁꯣꯏꯗꯅ ꯍꯥꯠꯀꯦ ꯍꯥꯏꯔꯅꯤꯌꯦ ꯑꯩ
Ibem pisak thok sadana ho adu oiraga nane ko khawjima ko tawraga ngamaro haidokro makeup box mangkhre yo ko na keresi hayu adu bi hekte yabro ima paisa me aphangla di ima su chama lisinga ne itung ko ini naraga lawni ne ho adu hojikti tok torabani na kaisu lawbira roi ye phana dum pharabani ko lamagi amagi muglak nanga dumaina migi keba chatna bo hotnaringe da nasado laisabini haibase kawrabani aduna tok thoibema imana su yari nupa oina thinaba tawro khitang phana ba haibirakadra hairaga hina dum mamana naisilakpadudadi priya machingdu khangkang kangai yare ima ngasi de wa sung angang birakano mega box to hek phangdraba natraga imana leidrikai ai sak maro phoksa chana henbegi khongjang jaksilaga ne leidaba ngamra gengi imana ibem pisak to ahoina dum noksilak laga ahayo leirani aidi paisa sikiem phau leite ko nangna leide yadi hairaga ne nupa ama kok pharaga lehello hozikan gi nupa ama nipida paisa thadaba pamudaba yam leibani maya maruktudagi aphaba makhallaga daw yenghauba su yaba natridi bi manang nayum banba soidana khangaroi chahi sina sumli silak nangi makeup khara chatpaduna di tungi punsida oiba yaroibu nokpa su soksilakani nangbu hayeng wai mauna kayam luna tawbidorige aduna iman haibiri sini nupa phaba mathuna khangna huna bato ariyambada chara helaga kayenta kanaroi wajadoi sisuna tomtani ibungo ga ibani na wabi daw leite khallu wakhal do khallu ko si haira maga mama do prabab thokre priya su mama da phaijai yenglaga machin do paithok paisin tawraga sukto ora solowi asibu mama ni karamba dunya da gilakpa mama no khangdiba macha da bu mayum palu ni injin mangamba karamba nupi gi thamoino yum sida aisa kuina lehening bazanate aisu nupa koiningi bane nupa do phangdabagi kha chiklaga khanga leiringi sida sum khai ho khangni duna hojikte nupa su phangdaba thini aduga aigi makeup box to kaigu de watana lehenga bane sala chingkai phamlambadagi kaigumba ama khangni ningsingaktuna phukhagoli mana prabab thoki ge tawbaga sanahan bina ngakna hanglei kaidawre thoiba chingkai su iping na machin tholakpa wa ma dok khumjinki a ima khong hamningakpa maning thongdam thogi nate latrindawa koinu na sadu ithok thakadiduna chalo nangwei du oiradi chalo chingkai su kem khumlamdana phathokre chanmi nuk mi yai he akhoi tammo sidi naya ga tawra zala yam phingi chingkai su khongthang amani chatlambada ye phat amung thozil panduda kok litsilla lawrami kai kaandabada imana nuktigi iroma pizadana pukase mathum marang hauramina upai leite thi phairu kige si hairamaga sugatla chatkre chanbige sanahan bigadi khangpre khangi sanahan mi noklaga asi ngang si kamai ngang na ni idea ibong lei zapaka si am nungai ko ima tamogi matau si uraga aisu nongcheri bani natradi sa se pangson da son thaba gumningi phare se ngak ta pothana ba toru awawa khal khan ba yadi ko doctor na su haide duni icha khuina na ba ya banate thona pharada bani mama macha hara wari san hawi somda chingkai na maning thong hek hanglaga thorakpada leitrabina thongwarum dagi makok lisilakpaga ani du mapa chana na khangpre khangmini boima leitrabi su mamit mana chapyungi chingkai na yong man biside leitrabi du pairapna azari he nang dia khangminna babu aina ra chingkai na nangna natradi aina ne haigi hairo aada leigi haidadana mi yena khalu kha maning maya sida kedorino na ho nungsa siam saba sida urum thiba laiba tasingna di mingonda gi huran jaba makeup mayam duna taptai ke silaga chingkai lumbala ambani chingkai su pisum ga thangalaga oh yam sare nang si hairaga leitrabigi mathunda diklau kausili leitrabi su phanchong khallaga naraduna hoima hingsa bau kaino ne phaza na ngangna ba yaba sida makhoma ko hekta yauri chingkai na yaurudi kaino sakta makne iroi ruwaw bi man ke thiri khuthi duga keri ni kaina khangbu khangi ne bema leitrabi su handak mukti tabok laga khumai saurang na phare kaino nang kiu haiba kebiba thirasu kerani thidrasu kerani kusi ni kusi ai khoidi nang haiba indori
ꯐꯦꯠ ꯀ ꯍꯥꯏꯗꯣꯛꯂꯒ ꯁꯨꯛꯇꯣꯛꯈ꯭ꯔꯦ ꯆꯤꯡꯈꯩꯗꯤ ꯂꯩꯇ꯭ꯔꯕꯒꯤ ꯃꯇꯧꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯊꯤꯡꯕ ꯉꯝꯗ ꯅꯣꯛꯊꯣꯔꯛꯏ ꯁꯅꯥꯍꯟꯕꯤ ꯉꯛꯅ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯇ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯈ꯭ꯔꯒ ꯆꯠꯈꯤꯕ ꯃꯥꯅ ꯊꯣꯡꯖꯜꯁꯤꯗ ꯀꯅꯥꯒꯅꯣ ꯑꯃꯨꯛ ꯅꯣꯛꯏꯁꯤꯅ ꯂꯩꯇ꯭ꯔꯕꯤꯅ ꯇꯥꯅꯤꯡꯗꯦꯍꯦ ꯅꯣꯛꯏꯅꯤ ꯀꯥꯏꯅ ꯀꯩꯗꯕꯨ ꯄꯛꯆꯔꯦꯅ ꯅꯣꯛꯏꯅꯣ ꯌꯥꯝ ꯊꯤ ꯈꯪꯉꯕ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯑꯩꯅ ꯈꯔ ꯉꯥꯎꯖꯕꯁꯤꯗ ꯌꯥꯝ ꯆꯥꯎꯊꯣꯛꯏꯔꯣ ꯄꯣꯡꯉꯤꯔꯣ ꯅꯪꯒꯤꯗꯣ ꯆꯤꯡꯈꯩ ꯈꯨꯝꯃꯛꯇꯦ ꯑꯗꯨꯏ ꯃꯍꯨꯠ ꯇꯤꯈꯠꯇ ꯅꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯅꯣꯛꯅ ꯅꯣꯛꯅ ꯑꯃꯨꯛꯁꯨ ꯂꯩꯇ꯭ꯔꯕꯒꯤ ꯃꯁꯛꯇꯨ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎ ꯌꯦꯡꯉꯤ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯀꯦꯔꯤꯅꯦ ꯇꯧꯔꯤꯗꯣ ꯕꯨꯠꯇꯤ ꯂꯥꯏꯔꯗꯅ ꯖꯣꯀꯔꯣꯏꯅ ꯃꯥꯟꯈ꯭ꯔꯦ ꯖꯨꯠꯃꯦꯟ ꯆꯥꯗꯈꯩ ꯃꯁꯤꯡ ꯃꯨꯕ ꯀꯨꯆꯨꯗꯨꯗ ꯐꯥꯎꯟꯗꯦꯁꯟꯒ ꯄꯥꯎꯗꯔꯒ ꯇꯣꯠꯁꯤꯟꯅꯔꯒ ꯉꯧꯅꯕ ꯐꯨꯋꯥꯎ ꯋꯥꯎꯈꯩ ꯊꯥꯔꯝꯃꯤ ꯃꯃꯤꯠꯇꯅ ꯑꯁꯪꯕ ꯑꯉꯥꯡꯕ ꯍꯤꯒꯣꯛ ꯑꯥꯏ ꯁꯦꯗꯣ ꯌꯥꯎꯔꯤꯕ ꯃꯆꯨ ꯈꯨꯗꯤꯡꯃꯛ ꯊꯥꯕ꯭ꯔꯥ ꯈꯪꯗꯦ ꯍꯦꯛ ꯌꯦꯡꯕꯗ ꯀꯤꯕ ꯐꯥꯎꯏ ꯃꯃꯥꯏꯗꯒꯁꯨ ꯕ꯭ꯂꯁ ꯉꯥꯡꯍꯟꯅꯕ ꯑꯣꯏꯅ ꯂꯤꯞꯁꯇꯤꯛ ꯁꯪꯕ ꯑꯗꯨꯃꯥꯏꯅ ꯉꯥꯛꯁꯪ ꯉꯥꯡꯈꯩ ꯁꯪꯖꯤꯜꯂꯤ ꯃꯆꯤꯟꯗꯨꯗꯅ ꯗꯥꯔꯛ ꯕ꯭ꯔꯥꯎꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯛꯄ ꯃꯆꯨꯅꯤ ꯁꯪꯂꯤꯕꯗꯣ ꯃꯥꯅꯒ ꯐꯂꯞ ꯏꯀꯥꯏ ꯊꯤꯕꯒ ꯁꯥꯔꯒ ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯜꯂꯛꯄ ꯌꯦꯡꯉꯛꯄꯗꯨꯗꯗꯤ ꯆꯤꯡꯈꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯅꯣꯛꯅꯤꯡꯕ ꯈꯔ ꯐꯥꯖꯤꯜꯂꯒ ꯂꯛꯅꯔꯛꯏ ꯐꯖꯔꯦ ꯅꯪꯗꯤ ꯑꯩꯗꯤ ꯉꯁꯥꯏꯈꯩ ꯃꯨꯟꯅꯕꯨ ꯌꯦꯡꯁꯤꯜꯂꯨꯗꯦ ꯅꯪꯉꯣꯟꯗ ꯍꯦꯟꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯁꯪꯁꯥꯔꯁꯤꯗ ꯑꯁꯨꯛ ꯐꯖꯕ ꯅꯪꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯝꯗ꯭ꯔꯤꯅꯤꯀꯣ ꯁꯤ ꯍꯥꯏꯔꯒ ꯃꯤꯆꯤꯒ ꯇ꯭ꯋꯤꯡ ꯈꯠꯆꯤꯜꯂꯛꯏ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯁꯨ ꯏꯔꯥꯡ ꯃꯊꯣꯏ ꯀꯥꯔꯤꯕꯅꯤ ꯍꯔꯥꯎꯕꯅ ꯂꯣꯏꯖꯈ꯭ꯔꯦ ꯌꯥꯝ ꯐꯖꯕꯗꯧꯅ ꯈꯜꯂꯒ ꯃꯤꯆꯤꯅꯒ ꯐꯂꯞ ꯆꯤꯡꯈꯩꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯏꯀꯥꯏꯅ ꯂꯨꯞꯊꯔꯒ ꯑꯁꯦꯡꯕꯩ ꯐꯖꯕ꯭ꯔꯥ ꯆꯤꯡꯈꯩꯁꯨ ꯑꯍꯣꯏꯅ ꯑꯗꯨꯝ ꯀꯔꯦꯝꯅꯔꯛꯏ ꯍꯣꯏ ꯌꯥꯝ ꯐꯖꯩꯌꯦ ꯕ꯭ꯌꯨꯇꯤꯐꯨꯜ ꯇꯥꯔꯦ ꯇꯨꯡꯗ ꯌꯦꯡꯕꯗꯗꯤ ꯑꯗꯣ ꯁꯛꯅ ꯀꯣꯔꯐꯨ ꯕꯨꯠ ꯂꯩꯇ꯭ꯔꯕꯤ ꯉꯛꯅ ꯀꯔꯤꯕꯣ ꯆꯤꯡꯈꯩꯁꯨ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯔꯩꯈꯛ ꯆꯤꯛꯁꯤꯜꯂꯤ ꯀꯩꯁꯨ ꯅꯠꯇꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯩꯅ ꯐꯖꯩ ꯍꯥꯏꯁꯤꯅꯤ ꯋꯥ ꯂꯣꯏꯔꯦ ꯄ꯭ꯔꯕ ꯂꯥꯛꯑꯣ ꯅꯪꯉꯣꯟꯗ ꯍꯪꯅꯤꯡꯕ ꯋꯥ ꯌꯥꯝ ꯂꯩ ꯇꯨꯡꯏꯜꯂꯣ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯐꯤꯗꯤꯡ ꯆꯣꯡꯂꯒ ꯆꯤꯡꯈꯩꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ